Rita, chay kya ke wakal asa ngasi mikup sida pangthawale. Nangbu kitaba sanglaba chay mari gi tungda ngasi ki chithi simadi nangonda yahulagi khanduna irabane. Rita, sangsar sigi jiba amatna khangbidrabasu ahing nungthinnadi khangli aina nangbu kayam nungsijaba. Aikoi ani thamoi thamoida काम खोंग जाइना बगुम तवे मसी खंगलाबसु उपाय फिबम दुदी अमुक अंगत पे यारोय तबा फिबम अमता लेहौरे नंगने हे हाइखिबा नबुक फते हाबदो चमे ऐसे याम कमले मिकुप अमगी मतम फावबा नंगबु ऐने मियेंगी वांगबदा थमनिंगदे ऐने थबक तौदबगी दमक नंग यामना वाके मदुगी आर्थ दुगी दमकतनी ऐने थबक तौखिबसु अदुबु ngasiди arthada karimata thoktarida kariguma nangga waithungnaramlaba asuk yamlaba punchigi mari marang arthagi wafamse thokramdabsi hai madam amadadi nangina famda ai hak leite khangna khangna saubusu chaibusu ngamlamne nangi fajabna mangda hek leirabada asa kaya ga loinana fajabagi fajaba ngata ngaiki adubu ngasidi nupa oirabasu kaningmana hekta mangoinare mabok simadi loirasuna nakalle karigumba lairibak haibama lairaba mafamduda karigumba aingonda hangba taraba khwaidagi nungsiba khwaidagi fajaba khwaidagi awa nungagi inot hapiba posak ama thenarapra hairabadi pungnamakto nangna oi haiduna चिंगना बलाइतना खोंगने ऐ हिफमददि पृथ्वी असिदा नंगोंदि हेनबा कनासु लैते लुपा संगा खतंग पिरंगेरा यामना लुबा थबा मा सिनगदब लई नंगी नफमदा ऐ नंगमजबि तेंग पांगनेंगे नंग हौजिक यामना वाने नताय से लुपा लाख अनेगी चेक अमा यावखिबने लौसलो मतम अमदा नंगना सर्विस तनुबि वखलदो ngasisu leirabadi aina madusu adumak ngamnaba singane karimata chingnaba leitna nang pau pirauko हौजिकी मतमदबु कइनो ngamnaba khara chapa tabani aigidi kanana chembini kanana igi thabak thibekani losilakpasida nang haikiba wa ma ningsingnase nang haikidana nungsiba minungsi haibasina mi amaga gi marakta thong obi yaroi paisa khaktana oini adubo aidi haininge nungsibadi aina pakchawa thong ama leroi asigumba sakudaba thong silandana nungtigi nangna aigi nakta lai aina so nangi nakta challe masi makna so aina nangoda ining bakara iba gamli bane loire ki ko